सोमदना nganba ड्रेस मथक्ता फमदुना mahausaगी प्रकृतिगी फजबसिंग अदु कोइलै लेदुना येंगली nganthoi machagi nakta changlakलागा ibungo ichabu kaidaramino nganba fat onthoraklaga ima sum mafam sigi akoibagi fajabase yenglambane natene ichabu delhi sida sum lainingaba malida mafam sigi fajabase ubada फजबगी वादी मणिपुर दगी मफम सिना करीबु हेंदोइनोदा मखल मथेल अदुने तोंगाल तोंगानबा फजबा मखल मानदे दुने इमा चुमिदा इचाना हाइबसे अदो नंग अंकल गी सिदा लेबसिबु नुंगाइब्राने नुंगाये इमा डॉक्टर नेसु हॉस्पिटल दा लेरबसु युम दा लेरबसु चप मानै हाइबदुदा तान चारे खन्ना नंग अंकल सु दिल्ली सिदा लेबनिना मफम सिदा लेखिबने इमा अखोइना मफम सिदा लेक्लिबसे कुइरमनिको कुइरे चही मंगा फाजिलगले अदो नंगबु युमदा चटनिंगिराबा अदुइ नतेदा इमा लेबगी वादी सिदा सुम लेनिंगे अदुबु अैगी इसादा करिनो खंगदबा करिनो अमा हे हेक निंगसिंगगा करिनो हाइबदी खंगदे फरे अदुदि इमादी कावबु कावे मखादा नोमजादो चाक थोंगहौबने इमाने मतेंग अमुक्ता पांगुखिगे होय इमा असुमना ममा nganthoi चटखरा मतुंग नोकफे तौरगा थाजमाबु येंगजेदुना तपना सोलाई नुंगसिबे नहाकसे अइतगी ओइजेके को लांगले असुमना नुमित अदु हौख्रे मथंगी नुमितनी लेसना हाना यूनिवर्सिटी चटनबा लोइसेली ngahaki matung loisinba loiraduna चटनब थोगलाई ngaiहक लेरब मतुंग अमु यूनिवर्सिटी यौरदुना डिपार्टमेंट लोमदा चंगई कादा चंगे हेक तौबगा नाकंदगी चिंखैना लेसना होरेन अमता थेंगनसे लेसना मसादु हाइफे चिंखैदे येंगलमलगा वादी मचेत अमता कांगथोक्ता अदुमा कादुदा चंख्रे असुमना लेसना क्लास लोइरदुना कादुदगी थोगलकली असुम थोरकपदा चिंखै लंबीदुगी नाकल ओइरपना ममानबा अनिका वारी सानरिबदु उरदुना चिंखैगी नाकता प्रप्रप चंगलकलगा चिंखै भाब तारदुना ममानबा लैरिबा अदुदगी खरा जाथोरकलगा लेसनागा वारी सारी चिंखै कैनो नंग पामिसे चिंखै नौफे तौरगा असेंगबा मी असेंगबा चनुरा असेंगबा अैगी थमोइसिना सुमहलिबि नहाकु चिंखैगी वादु मपुंग फाद्री लेसनाना फटकलगा नंगी वखलदा ऐसे नंगी नुक्सिबनी हाइना लवे सिनत्रा लेसना नंगैबु नुक्सिबा ngमरोइरो ऐदि नंगबु यामना नुक्सिरुरे नंगबु काउथोकलगे खलबा मिकुप्तना नंगबु हेन हेन नुक्सिहले मसिबु ऐगी इराल ओइरद्रा लेसना खंगहौदे मिलु अनिदगी पिरांग सिंथरखिबदु करीगी सिंथरोय करीगी कपलोय काउथोके खनख्रबा नुंसीबा माबु मिकुपसीदा हेना हेना निंगसिंगनबगी मरम अमा ओइहलबदा नुंसीबा मसक मानदबा ओइरबसु थमोइगी ओइबा इहुलदी अमतनी अमता चिंखै नंगैगी वखल थादो अैबु हेना अवाबा मचाकपिगे खनगन अैसु थमोइ पाल नुंसीबा मसक खंगी नंग अैबु कयागी मतिक नुंसी कयागी मतिक खली हाइबा ऐसु खंगी अदुबु चिंखै पुमनमकसे इफमददी अरेंबने नंगैगी वखल थादो नंगना ममोय मकोक समनदबा वा मया मंगांगलिजे कैगिनो लेसना ऐना हाइसे असेंगबने चिंखै नंगैगी वखल थादो लेसना वहाय असि हाइदुना हिक हिक लाउना कबलाई कौकनो लेसना से कौकनो चिंखैसु वहाय असि हाइदुना लेसनागी सिंथरकलिबा मपी अदुबु मखुटना तैथोकपी नंगी महौसागी नोकमी सकतमदुना नंगबु मगुल हेन हापे नंगना कपसिना नंगी मगुल सिंगदुबु मंगहनबो ओइना थोए पामुए तसेंगना पामुए लेसना नंगदि नोकदबने लेसना अदुमा कपली लेसना ऐ लोइना खंगे नंगी वखलो दुपी अमा ओइबगी नंगी असेंगबा नीति अमदि नसागी इज्जत पुमनमक ऐ खंगे
ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯅꯪꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯆꯪꯖꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯦꯡꯖꯒꯦꯀꯣ ꯆꯤꯡꯈꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯥꯟꯕ ꯂꯥꯡꯂꯦꯟꯒ ꯐꯣꯟꯗ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯀꯩꯗꯧꯔꯤꯒꯦꯗ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯄꯅꯤ ꯉꯥꯟꯕꯅ ꯁꯨꯝ ꯀꯩꯅꯣꯝꯃ ꯌꯦꯡꯂꯝꯕꯅꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯣꯔꯥ ꯌꯥꯅꯤꯡꯉꯦ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯇꯧꯔꯛꯄꯅꯦ ꯁꯨꯝ ꯉꯥꯟꯕ ꯐꯠ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦꯗꯅ ꯂꯥꯡꯂꯦꯟ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ Will you accept my proposal? ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯗꯗꯥ ꯑꯩꯁꯨ ꯗꯗꯥꯕꯨ ꯅꯨꯡꯁꯤꯌꯦ ꯃꯤꯀꯨꯞꯁꯤꯗꯕꯨ ꯉꯥꯏꯖꯔꯛꯄꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯍꯧꯗ ꯗꯗꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯁꯨ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯉꯥꯟꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1:30 ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯖꯦꯇꯤꯁ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯑꯔꯣꯟꯕ ꯀꯥꯗ ꯔꯥꯀꯦꯁ ꯂꯦꯝꯁꯅꯥ ꯑꯃꯗꯤ ꯁꯣꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯥꯀꯦꯁꯅ ꯃꯔꯨꯞ ꯖꯦꯇꯤꯁꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯁꯛꯁꯦꯁ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯂꯦꯝꯁꯅꯥꯅ ꯃꯥꯅꯦ ꯑꯩꯈꯣꯏ ꯖꯦꯇꯤꯁꯅ ꯁꯤꯟꯕ ꯄ꯭ꯂꯥꯟꯗꯕꯨ ꯀꯩꯒꯤ ꯁꯛꯁꯦꯁ ꯑꯣꯏꯔꯣꯏꯗꯧꯔꯤꯅꯣꯅꯦ ꯇꯧꯒꯦꯇ ꯉꯝꯕ ꯑꯩꯈꯣꯏ ꯖꯦꯇꯤꯁꯅꯤꯗꯅ ꯃꯁꯛ ꯃꯇꯧꯗ ꯑꯩꯈꯣꯏ ꯖꯦꯇꯤꯁꯀ ꯆꯥꯡꯗꯝꯅꯒꯗꯕ ꯀꯅꯥ ꯂꯩꯅꯦ ꯃꯔꯜ ꯍꯥꯏꯔꯦ ꯆꯤꯡꯗꯨꯝ ꯑꯗꯒꯤ ꯄꯋꯥꯔ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯁꯤꯗꯕꯨ ꯀꯔꯤ ꯋꯥꯠꯅꯦꯒꯦ ꯁꯣꯅꯤꯅ ꯖꯦꯇꯤꯁꯀ ꯑꯩꯈꯣꯏꯒ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯤꯗ ꯃꯥꯏ ꯄꯥꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯊꯥꯖꯗ꯭ꯔꯦ ꯖꯦꯇꯤꯁꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯃꯌꯥꯝꯅ ꯄꯪꯊꯥ ꯊꯥꯒꯠꯂꯦꯗ ꯍꯣꯏ ꯑꯃꯔꯣꯝꯗꯗꯤ ꯆꯨꯝꯃꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯑꯦꯅꯤ ꯁꯕꯖꯦꯛ ꯑꯩꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯕꯗ ꯂꯦꯝꯅ ꯃꯥꯡꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯀꯤꯕ ꯅꯠꯇ꯭ꯔꯒ ꯅꯤꯡꯍꯟꯅꯕ ꯍꯥꯏꯕ ꯋꯥꯈꯜꯁꯤꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯤꯔꯝꯁꯤꯗ ꯊꯦꯡꯅꯔꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯍꯜ ꯑꯣꯏꯔꯣ ꯑꯉꯥꯡ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯏꯔꯣ ꯍꯦꯛ ꯆꯤꯡꯅꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯔꯥꯀꯦꯁꯅ ꯆꯨꯝꯃꯤ ꯃꯔꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯄꯥꯎ ꯇꯥꯕꯗ ꯏꯁꯄꯤꯁꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯌꯥꯁꯨꯜꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕ ꯗꯦꯜꯂꯤꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯂꯦꯝꯁꯅꯥꯅ ꯍꯣꯏ ꯑꯩꯁꯨ ꯄꯥꯎꯁꯤ ꯇꯥꯔꯦ ꯖꯦꯇꯤꯁꯇ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯤ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯃꯥꯒꯤ ꯑꯅꯥꯕ ꯌꯦꯡꯕ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯐꯔꯒ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝꯁꯦ ꯈꯪꯂꯔꯣꯏꯗ꯭ꯔꯥ ꯖꯦꯇꯤꯁꯅ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯉꯥꯟꯕꯒꯤ ꯃꯁꯥꯗ ꯀꯥꯞꯈꯤꯕ ꯏꯟꯖꯦꯛꯁꯟꯗꯨ ꯏꯆꯝ ꯆꯝꯕ ꯏꯟꯖꯦꯛꯁꯟ ꯅꯠꯇꯦ ꯃꯗꯨꯅ ꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯔꯗꯤ ꯅꯤꯡꯁꯤꯡꯗꯅ ꯂꯩꯕ ꯉꯝꯒꯅꯤ ꯂꯦꯝꯁꯅꯥꯅ ꯑꯗꯨꯕꯨ ꯖꯦꯇꯤꯁ ꯃꯤꯒꯤ ꯂꯥꯏꯕꯛꯁꯤ ꯇꯝꯕ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯀ꯭ꯌꯣꯔ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧꯕ ꯖꯦꯇꯤꯁ ꯀꯔꯦꯝꯅꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯪꯁꯥꯔꯒꯤ ꯐꯖꯕ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯍꯟꯕ ꯇꯥꯔꯦꯗꯅ ꯁꯣꯅꯤꯅ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯕ ꯑꯃꯅ ꯂꯩꯁꯅꯥꯗꯤ ꯍꯧꯖꯤꯛ ꯉꯥꯟꯕꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯂꯒ ꯂꯩꯔꯤ ꯑꯗꯨꯅ ꯂꯩꯁꯅꯥꯅ ꯉꯥꯟꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯖꯦꯇꯤꯁ ꯅꯣꯛꯂꯒ ꯆꯨꯝꯃꯦ ꯃꯥꯅ ꯐꯅ ꯉꯥꯟꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯁꯨ ꯉꯥꯟꯕꯅꯗꯤ ꯂꯩꯁꯅꯥꯕꯨ ꯅꯤꯡꯁꯤꯡꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯅꯨꯃꯤꯠꯇꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯅ ꯍꯥꯟꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯗꯣꯛꯇꯔꯗ ꯁꯦꯜꯒꯤ ꯃꯇꯦꯡꯅ ꯃꯤꯠ ꯊꯛꯀꯠꯍꯟꯗꯨꯅ ꯉꯥꯟꯕꯒꯤ ꯃꯁꯥꯗ ICG ꯏꯟꯖꯦꯛꯁꯟ ꯀꯥꯞꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯟꯈꯤ ꯍꯣꯏ ꯅꯤꯡꯁꯤꯡꯂꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯆꯥꯡꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄꯩꯁꯥꯗ ꯉꯥꯎꯗꯕ ꯄꯩꯁꯥꯗ ꯆꯣꯞꯇꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯒꯦꯅꯦ ꯑꯗꯨꯅ ꯂꯥꯛꯅ ꯃꯃꯥꯏꯗ ꯂꯪꯁꯤꯟꯈ꯭ꯔꯒ ꯋꯥ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯣꯅꯤ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯖꯦꯇꯤꯁꯀꯤ ꯋꯥꯔꯤꯁꯤꯗꯤ ꯄꯨꯔꯥ ꯚꯤꯂꯦꯟꯅꯦ
ꯖꯤꯇꯤꯁꯅ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯈꯔꯁꯨ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯕ ꯇꯥꯏ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯂꯩꯁꯅꯥ ꯃꯥꯅ ꯑꯩꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯔꯕꯁꯨ ꯃꯥ ꯅꯣꯡꯃꯗ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯣꯏꯅꯦ꯫ ꯂꯤꯝꯁꯅ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯒ ꯃꯥꯅꯦ ꯀꯩꯁꯨ ꯂꯩꯇꯕꯤ ꯊꯨꯠ ꯂꯥꯎꯕꯤ ꯑꯃꯣꯟꯕꯤ ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯖꯤꯇꯤꯁꯇ ꯁꯤꯡꯅꯕ ꯃꯇꯤꯛ ꯅꯠꯇꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯇ꯭ꯔꯦ ꯑꯃꯗ ꯋꯥꯏꯜ ꯕꯣꯇꯟ ꯑꯃ ꯍꯥꯞꯂꯒ ꯒ꯭ꯂꯥꯁ 2-3 ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯂꯩꯁꯅ ꯁꯟꯗꯦ ꯑꯣꯏꯕꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯇ꯭ꯔꯦ꯫ ꯐꯣꯟꯗ ꯆꯤꯡꯈꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯀꯩꯒꯤꯅꯣ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯤ? ꯑꯩ ꯍꯥꯟꯅꯁꯨ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯕ ꯅꯨꯡꯁꯤꯅꯕ ꯄꯥꯝꯗꯦ꯫ ꯑꯩ ꯃꯇꯤꯛ ꯌꯥꯝ ꯆꯥꯗ꯭ꯔꯤ꯫ ꯀꯩꯅꯣ ꯃꯇꯤꯛ ꯆꯥꯗꯕꯕꯣ? ꯅꯪꯁꯨ ꯃꯤꯅꯤ ꯑꯩꯁꯨ ꯃꯤꯅꯤ, ꯁꯤꯗ ꯀꯔꯤ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯂꯩꯔꯤꯒꯦ? ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯑꯣꯏꯔꯒ ꯅꯪꯅ ꯑꯗꯨ ꯀꯣꯛ ꯌꯥꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯩꯁꯅꯥ, ꯅꯨꯡꯁꯤꯕꯗ ꯑꯆꯧꯕ ꯃꯆꯥ, ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ, ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗ ꯈꯦꯠꯅꯕ ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯗꯕ ꯑꯝꯇ ꯊꯝꯗꯦ꯫ ꯆꯤꯡꯈꯩ, ꯅꯪꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯤꯕꯣ? ꯃꯤ ꯑꯃꯒꯤ ꯋꯥꯈꯜ ꯃꯤ ꯑꯃꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯗꯨꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ, ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯈꯦꯠꯅꯒꯅꯤ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯩꯁꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗ ꯆꯤꯡꯈꯩ, ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ, ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯂꯝꯂꯣꯏ ꯈꯟꯕ꯭ꯔꯥ? ꯑꯩꯒꯤ ꯊꯥꯡꯖꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯅ ꯑꯩ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗ ꯊꯥꯡꯖꯤꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯒꯤ ꯑꯁꯥ ꯉꯁꯤꯗꯤ ꯑꯃꯝꯕꯒꯤ ꯃꯔꯛꯇ ꯒꯇꯤ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯂꯃꯨꯛꯅꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯦ ꯑꯃꯗꯤ ꯏꯃꯥꯒꯤ ꯊꯥꯖꯕ, ꯑꯁꯥ꯫ ꯂꯩꯁꯅ ꯋꯥꯍꯩꯁꯤꯡꯗꯨ ꯃꯄꯨꯡ ꯐꯥꯗ ꯀꯞꯊꯣꯔꯛꯏ꯫ ꯐꯔꯦ ꯂꯩꯁꯅꯥ, ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯛꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯋꯥꯍꯪꯁꯤꯃꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯍꯥꯏꯌꯣ, ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯈꯪꯅꯕ ꯑꯩꯉꯣꯟꯗ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯔꯣ꯫ ꯍꯥꯏꯌꯣ ꯂꯩꯁꯅꯥ, ꯃꯁꯤꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ꯫ ꯂꯩꯁꯅ ꯀꯞꯂꯒ ꯆꯤꯡꯈꯩ, ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯏꯕꯨꯡꯉꯣ, ꯁꯦ ꯀꯣꯐꯤ꯫ ꯄꯨꯔꯅꯤꯃꯥ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯧꯕ ꯐꯝꯂꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯇꯨ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯇꯞꯅ ꯊꯝꯃꯒ ꯃꯃꯥꯅ ꯄꯥꯏꯔꯤꯕ ꯀꯣꯐꯤ ꯌꯥꯎꯕ ꯃꯛꯇꯨ ꯂꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯋꯥꯅꯕ ꯑꯩꯅ ꯁꯦꯝꯕꯁꯨ ꯌꯥꯕꯗꯨꯕꯨ? ꯌꯥꯝ ꯋꯥꯕ ꯊꯕꯛꯁꯨ ꯅꯠꯇꯕꯗꯨꯗ ꯏꯃꯥꯅ ꯍꯦꯛ ꯁꯦꯝꯂꯛꯂꯕ꯫ ꯏꯆꯥꯗꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯐꯤꯁ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ꯫ ꯑꯗꯨꯗ ꯏꯃꯥꯅ ꯁꯨꯝ ꯏꯆꯥꯒꯤ ꯊꯕꯛ ꯃꯌꯥꯝꯗꯣ ꯊꯣꯛꯍꯟꯅꯦꯅꯅꯦ ꯇꯧꯕꯅꯤꯗ꯫ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯁꯨ ꯋꯥꯗꯦ ꯏꯃꯥ ꯑꯩꯀꯣ꯫ ꯊꯧꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯃꯨꯡꯗꯨꯗ ꯉꯦꯛ ꯐꯝꯊꯔꯒ ꯀꯣꯐꯤꯗꯨ ꯁꯤꯞ ꯑꯃ ꯆꯤꯡꯏ꯫ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯉꯦꯛ ꯐꯝꯊꯔꯛꯏ꯫ ꯊꯧꯕ ꯀꯣꯐꯤꯗꯨ ꯊꯛꯅ ꯊꯛꯅ ꯑꯗꯣ ꯏꯃꯥ, ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯤ ꯈꯔ ꯆꯥꯎꯅ ꯇꯧꯁꯤꯀꯣ꯫ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯅ ꯅꯦꯅꯦ ꯃꯌꯥꯝꯒꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯃꯠꯇ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏ ꯊꯨꯡꯍꯜꯂꯗꯕꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯅꯣꯛꯂꯒ ꯏꯍꯦ, ꯅꯪꯅ ꯑꯗꯨ ꯄꯜꯂꯛꯄꯗ ꯏꯃꯥꯗꯤ ꯀꯩꯅꯣꯝꯕꯨ ꯅꯤꯡꯁꯤꯡꯂꯛꯏꯅꯦ꯫ ꯏꯆꯥ ꯂꯩꯁꯅꯥꯗꯣ ꯃꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯥꯏꯅꯦ꯫ ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤ ꯏꯃꯥ? ꯑꯩꯁꯨ ꯄꯥꯎꯁꯦ ꯉꯔꯥꯡ ꯈꯛꯇ ꯇꯥꯏ꯫ ꯏꯆꯥꯅ ꯑꯣꯐꯤꯁꯀ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨꯗ ꯏꯃꯥꯗꯤ ꯑꯗꯨꯝ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯂꯩꯁꯅꯥꯒꯤ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯁꯦ꯫ ꯊꯧꯕ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯐꯔꯦ ꯏꯃꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯃꯣꯏꯗ ꯆꯠꯂꯨꯕ ꯉꯝꯗꯦ꯫ ꯑꯩ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯆꯠꯅꯕ ꯍꯣꯠꯅꯒꯦ꯫ ꯐꯔꯦ ꯐꯔꯦ,
ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯅꯪꯒꯤ ꯆꯥꯛ ꯊꯥꯡꯒꯠꯂꯨꯈꯤꯒꯦ ꯉꯥꯟꯕ ꯗꯦꯜꯂꯤꯒꯤ ꯄꯥꯔꯛ ꯑꯃꯗ ꯂꯥꯡꯂꯦꯟꯒ ꯎꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯗꯗꯥ ꯑꯩ ꯗꯗꯥꯗ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯗ ꯅꯠꯇꯦ ꯃꯌꯥꯝ ꯍꯪꯉꯣ ꯂꯥꯡꯂꯦꯟꯁꯨ ꯃꯣꯃꯣꯜ ꯅꯣꯛꯂꯒ ꯇꯜꯂꯤꯗ ꯗꯗꯥꯅ ꯁꯥꯎꯔꯛꯀꯅꯤ ꯁꯣꯏꯗꯅ ꯍꯩꯃꯥ ꯑꯄꯪꯕꯤ ꯗꯗꯥꯅ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯩ ꯁꯥꯎꯒꯟꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯔꯣ ꯗꯗꯥ ꯇꯥꯔꯒꯦ ꯂꯥꯡꯂꯦꯟꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯏ ꯑꯗꯨ ꯗꯗꯥꯁꯦ ꯍꯥꯟꯅ ꯗꯗꯥꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯉꯥꯟꯕꯁꯨ ꯑꯗꯨꯝ ꯐꯠ ꯈꯨꯝꯂꯛꯏ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯗꯣ ꯅꯪꯗꯤ ꯂꯩꯔꯛꯄ꯭ꯔꯣ ꯀꯥꯏꯗꯩꯅꯣꯗ ꯁꯛꯊꯤꯕꯤ ꯑꯩꯈꯣꯏꯗꯕꯨ ꯀꯅꯥ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯂꯩꯔꯛꯇꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯗꯗꯥꯅ ꯅꯁꯛ ꯑꯗꯨꯌꯥꯝ ꯐꯖꯔꯒ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯔꯛꯇ꯭ꯔꯤꯁꯦ ꯅꯪꯁꯦ ꯆꯤꯡꯅꯩꯔꯣ ꯑꯩꯉꯣꯟꯗ ꯅꯠꯇꯦꯗ ꯑꯗꯨꯒ ꯀꯩꯒꯤ ꯍꯥꯏꯔꯤꯕ ꯑꯗꯣ ꯗꯗꯥꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯃꯤꯁꯤꯡꯅ ꯌꯥꯝ ꯉꯥꯎꯅꯕ ꯁꯛꯐꯝꯅꯦ ꯍꯥꯏꯗꯤ ꯚꯦꯔꯤ ꯍꯦꯟꯁꯝ ꯑꯣꯏꯕꯗ ꯅꯠꯇꯅ ꯑꯆꯧꯕ ꯏꯃꯨꯡꯒꯤ ꯃꯤꯅꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯈꯦꯠꯅꯩꯗꯅ ꯂꯥꯡꯂꯦꯟ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯠꯇꯕ ꯋꯥꯈꯜ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯦꯠꯅꯕ ꯃꯥꯟꯅꯗꯕ ꯃꯌꯥꯝꯁꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯑꯩ ꯐꯖꯕꯗ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯗ ꯃꯤꯇꯥꯕ ꯃꯤꯗꯣ ꯑꯩ ꯅꯠꯇꯦ ꯂꯥꯡꯂꯦꯟ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯃꯛꯄ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯈꯜ ꯑꯃꯗꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯅ ꯊꯝꯂꯤꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ ꯗꯗꯥ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯉꯥꯟꯕꯒꯤ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯃꯥ ꯃꯦꯝꯆꯥ ꯂꯩꯁꯅꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯂꯩꯁꯅꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯇꯞꯅ ꯐꯝꯊꯩ ꯕꯦꯝꯃ ꯆꯥꯇꯣꯝꯕꯤ ꯂꯩꯁꯅꯥ ꯄꯥꯎꯈꯨꯝ ꯃꯆꯦꯠ ꯑꯃꯠꯇ ꯀꯥꯡꯊꯣꯔꯛꯇꯦ ꯑꯗꯨꯝ ꯍꯤꯞꯂꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯃꯥꯅ ꯀꯧꯔꯛꯂꯤꯕ ꯑꯗꯨꯗꯤ ꯃꯍꯥꯛ ꯈꯪꯏ ꯏꯆꯥꯕꯨ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ ꯂꯩꯁꯅꯥ ꯇꯞꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯏꯕꯦꯝꯃ ꯏꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯦꯗꯅ ꯅꯪ ꯁꯥꯎꯒꯅꯨ ꯃꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯒꯦ ꯍꯥꯏꯔꯤ ꯂꯩꯁꯅꯥ ꯍꯟꯗꯛꯇꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯀꯥꯡꯊꯣꯔꯛꯈꯤꯗ꯭ꯔꯦ ꯏꯃꯥꯗꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯐꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯑꯁꯤꯗ ꯅꯪꯅ ꯌꯥꯗꯨꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯕ ꯑꯁꯥꯗꯨꯗ ꯆꯠꯀꯗꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤꯗꯃꯛ ꯐꯠꯇꯅꯕ ꯈꯛ ꯇꯧꯗꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯌꯥꯏꯐꯅꯕꯅꯤ ꯐꯔꯦ ꯏꯃꯥ ꯊꯣꯛꯑꯒꯦ ꯂꯩꯁꯅꯥ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯂꯦꯞꯄ ꯂꯩꯇ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ ꯃꯄꯨꯛꯅꯤꯡꯗꯁꯨ ꯄꯥꯎꯈꯨꯝ ꯂꯩꯇꯕ ꯋꯥꯍꯪ ꯀꯌꯥꯅ ꯇꯠꯇꯅ ꯋꯥꯍꯜꯂꯤ ꯌꯥꯝꯕꯨꯡꯆꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯩ ꯉꯁꯤꯁꯨ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤ ꯑꯩꯅ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡꯒꯤ ꯃꯥꯏꯀꯩꯁꯦ ꯀꯗꯣꯝꯗ ꯊꯥꯡꯉꯣ ꯍꯥꯏꯕꯅꯣ ꯌꯥꯝꯕꯨꯡꯆꯥ ꯑꯩ ꯌꯥꯝꯕꯨꯡꯆꯥꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯏꯃꯥ ꯆꯦ ꯑꯩꯕꯨ ꯀꯔꯤꯒꯤꯅꯣ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯜꯂꯤꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯂꯝꯂꯥꯟꯕ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯕ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯑꯩꯒ ꯀꯔꯝꯅ ꯍꯦ ꯏꯁꯣꯔ ꯅꯍꯥꯛꯅ ꯏꯐꯝꯗ ꯄꯤꯔꯤꯕ ꯆꯥꯡꯌꯦꯡꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯌꯥꯊꯛ ꯆꯤꯡꯈꯩꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯕꯨꯡꯆꯥ ꯅꯍꯥꯛꯅ ꯏꯐꯝꯗ ꯎꯠꯂꯤꯕ ꯆꯥꯡꯌꯦꯡ ꯂꯩꯁꯅꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯦ ꯃꯆꯤ ꯎꯪꯗꯨꯅ ꯇꯨꯃꯤꯟ ꯂꯩꯕ ꯍꯧꯔꯛꯂꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯆꯠꯇꯕ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯖꯤꯜꯂꯛꯂꯦ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜꯒꯤ ꯇꯥꯌꯣꯟꯅꯕꯗ ꯁꯣꯝꯗꯅ ꯃꯃꯥ ꯃꯦꯝꯆꯥꯅ ꯂꯨꯍꯣꯡꯅꯅꯕ ꯋꯥ ꯄꯨꯝꯂꯣꯏ ꯂꯣꯏꯅꯈ꯭ꯔꯦ